IRANG ASINA MARAM OIRAGA Jiribam gi KALINAGAR MAR VENG DAGI MAYUM MAKEI THADOKTUNA LANJENNAKHIBA MAR PHURUP ki MEEOI kaya security gi Akanba Chekshin Thourang Marak Jiribam da LAKTUNA Masha Masha gi yung gi Phivam Yengshinkhre ngase ayuk pung 8 rom taba aduwai da laklamba MAR PHURUP ki MEEOI sing aduna mafam aduda pung 2 rom lairamlaga kasar MAR kholianda amuk hanke All Jiribam Tribal Union AS2 gi President Remkung Mar na luchingduna lakhiba tim aduda punna MEEOI taranipan yaurakhe MEEOI taranipan adugi manungda nupi 12 ni aduga nupa 5 ni Yengsing khongchat aduda aswai angam thoktana ba Jiribam District Police ki Senior SP M Pradeep SDPO T Inaubi amadi OC Sagapam Ibotombina loinana Jiribam District Police ki personnel kaya su saruk yakhi masigi mathakta CRPF ki personnel kaya nasu ngak senbagi thabak chathaki Kongchak aduga mari lainana AS2 ki President Remkung Mar na hai Jiribam District Police amadi CRPF ki personnel singna Akanba Chekshin Thourang lokhat pibana maram oiraga mafam asida changduna yengsinba ngambani masigi damak Jiribam District Police amadi CRPF pu hainingai leitana thagatli makhatana mafam sing asida hanjinduna leiba yana ba mari lainaba singna hotnabiu hainasu mahakna makhatana appeal tawki